ngasi ge mari pausing Churasampur gi JSC ga Manipur sarkar ga ngasi wari sanagini torumbadu matam khare yekthokre hari Education Department lamdam asida puthopa pothok sing sizinaba hawragani haina Education Minister TS Radhesyamna phongdokre amadi ti thangzalam hawkepu Health Area Committee gi chairman oina khankhre Kurumdre ASTV Pau Meng Tabir Singh Taram Noksabaloina Pau Sandon Pizre Mamang depan kiba Manipur Sarkar na Yalomi Kanan ba putok kiba bill yaning de haiduna khongjang sangsin bida Churasampur da mi mapal si kiba madugi matang da warusin purakna ba handak Suryan Biren na lusing ba sarkar sina tangkak anita Churasampur gi JSC ga wari sana karba matungda ngasi aroi boina wari sanagani haina torumbadu matam khara yethokra hari ASTV News na phongba pau gi matungina Anti-tribal bill gi Churasampur gi JSC na Manipur Sarkar da thamlakiba starter of demand da Sarkar sina pibada aruba madi oithokpa wagadaba demand jawna wari sanaba sima tomkhare yethokpani hari atopa pawgi lekholomagi matungina starter of demand sida community kharagi district pibuga wafam phaba yawi hari singi mafam singda 6 schedule sananba madi mamangi Sarkar na district tare laukthokkiba du amuk handokadabani haiba wafam phaba yawi hari starter of demand da yawi haiba wafam singa si Sarkar ge madi JSC gi maikaidigi official oina khangalakpadi leitre Education Department lamdam asida puthokpa pothok sing sizinaba hawragani haina Education Minister TS Radhesyamna phongdokre wafam sing asi District Administration Thawalna Information Technology Department ga khusam naduna Digital Mela khangbok taliba Basu Ground da hawdopagi thoramda phongdokibani thoramduda Chief Secretary Onavugisor Principal Secretary Finance Binit Joshi Information Technology Commissioner PK Singha amasung DC Samlan Puniasu serwaki Meladu district sing manungda leiba state amadi national ge bank ki mihusing telecommunication service provider handicraft photo stall nepugama hangki district health society thawal nasu mela mafam da lemna langbai kem amasu pangtokhi district sigi oina pangtholiba slogan poster campaign singra makomathang tarba singda manamathum sing yanthokhi Education Minister TS Radhesyamna ngasi ekhoina khutta sel yamna paiduna satpagi matamadu natre sel paiduna satbada khudong sadaba singa du koknabagi damak India government na paikhalakliba digital payment ase miamna mamutana khaminaduna mai paknaba khonaminase minister na manghatana ngasi Manipur gi miamna miram gi pothok singna henamieng sangba iramdam gi pothok na miraiba si hanthaba matam yore aikhoi gi semilon phagaran gi harabadi iramdam gi pothok nungsibaga loina na pamna sizinabagi tangai fade Education Department gi hoduna iramdam gi pothok sizinaba horagani haike sahalla kanda am holibidre koi sungalle koi loena sare kai dore koi na dabar gi leire Manipur ko to kun leidre aduna akoi khandaraga Manipur gi tungi future se kalan akoi kanjera gadi akoi isagi sajaba pochai singde yaring isin nanaba narang ukhul sale akoi function nama chief minister official hoigra private ki hoigra social worker hoigra bank ka thabak ko hoigra how to improve our economy akoi sen thumi kyom se kamaina agar ansege ana khanbiraga basi car tipai dore car sin sing dore port ma pani port lei dore paisa ma pan sakhi dore adu kamaina thinsege haina mayam khanna biyo ai wai khara sajaraga mayam punopu khurumjari Ti Thangzalam Hawkepu Hills Area Committee Chairman oina yetnaba yawdana khankre ngasi Assembly Committee room da V Hankalena free site tawdana pangthokeba mikhalda mapu yetnaba yawdana Chairman gi pharmacy gi damak khankibani ngasi November matungdagi office 5 hawkre Ti Thangzalam Hawkef Taramathoi Suba Manipur Legislative Assembly gi mikhalda Hanglef Kendra gi BJP gi mute oina mic palkibani Ngarang Chief Minister and Birena Krulgi Tangkul Nagalong ground pangtokpa mabu harau tam opagi thoromda Chief Minister na wangang nanba bulletproof glass na semna thamba mafam da wangang bi mahutta Chief Minister na stage ke aroiba sarukta thamba microphone do ina wangang ke STV News na fangwa pawgi matung ina selilang liba singna security points of view da yenglaga Chief Minister na wangang ba matamda pamda thodok thokadra haina singna badagi bulletproof glass na question mom from da wangang na sem sakibani hari
Asinarang sing na sem sari bamong adu Chief Minister na yadabaga luina mahakti miyamgi damakta lakpani ahang ba stage adugi mamang oirap na thamliba microphone aduda wangangani haina mahak masana sililang liba official sing da kangan baga luina ihang hangbo mapamda thamliba microphone da wangang kibani hari Zero Wamasung Group Friday na lakpada Manipur khunda minariba miyoi kanglop khudimakta speaker White Khamsana nungai yaifaba ingtapa nungsi sana na hingminaba madi saukhatpa purapa oirasunu haina yakpa paujel pirgli Manipur State Sumanglila Council na sinduna tarataruk suba Sumanglila numit thoksum iwaima Sumanglila sanglal da pangthokre tarmaduda Education Minister T.S. Radhesam, Council ki President Purnima Silaima, Lifetime President P. Gunasindra, Chief Advisor Dr. M. Narasusuraki. Miyam na kera Rajan haina kangnaraba sangnaraba lilagi artist Ningthozam Rajenda Sahiyasigi, Ibuema Sumanglila Award Piduna ikai kumnaki. Liladagi pothakraba ahal singdasu khodolpur Piduna ikai kumnaki. Sanalebak Pauksegi M. Surjita, Thoksum Ibuema Fellowship, Mapung Pabgi Manapi Luina, Sahiyasigi Oina, Pauksi Simaki, Herozin Nomai Temda Fellowship Piki. Minister Radhesamna, Sumanglila, Asisu Miamna, Loksing Fangnabugi Masa Amani, Sumanglila na Piriba, Afaba Bakalol, Loksin Bigi, Hainabi, Laitaba, Lilaka Yangbi, Nungaiba Lobugi Sanabi, Tatuklasi Hake. Aina Pamjavadi, Sumanglila, Yambiraga, Akwai Sak Savada, How Sara, Patava, Report, and Padumana Lila, Sungai, Internet, Hattabi, Roma, Aduga, Hodo, Present of Roma, Mayora, Magaso, Adu, Mimata, Hadu Piraga, Apava Sin Miragadi, a quiz Hamas, Sweden, Apo, my bed of Pinapam, and my bed is second. Tarungi Saro Mo Oina, Hoki Basay, Tararungi Mamanga, Miamna Yamna Pamna Kibeli Lasingi, Isay Singi Satiksu, artists in Utki. BJP की गुंठातरे सुबह मपोक कुमनुन अमदी बाबा साहेब भीमराव अंबेडकर के मपोक नुमित थोरम BJP के ऑफिस ता ओबीसी मोर्चा न सिंधुन पांगथोकरे तरमदुदा BJP मणिपुर प्रदेश के प्रेसिडेंट KSS भवानंदा OBC मोर्चा के प्रेसिडेंट एस लिवेंट IFCD के पार्लियामेंट्री सेक्रेटरी एल रामेश्वर BJP मणिपुर प्रदेश के जनरल सेक्रेटरी एंड निम्बर्स OBC के असिस्टेंट डायरेक्टर TS जोइसुसुरगाखी Babanandana, Amaga, Nungsinaba Tamdravadi, Kaidonunda Apava, Langak Ama, Labing Amloy, Housi Labor BJP, Tak Asidagi Hana, one kind of a party organization sing Tona Lena, Tabaktobatangai for the Hake. All Manipur District Council's Teachers Association ge Ladybug Kudong Sada Sing, Numit Tara Mangani Manung the Kuandravadi, Makal Makaka, Kongsan Sansalagini Haina, Ngasi Manipur Press Club the Pangtopa Pomi Singer Unabra Association ge General Secretary Letko Hauna Fondo Pre, Manamakatana Haikibida, All Manipur District Council Teachers Association ge Oza Singna, Tataret Nipalom Tolofangri, Ahangba Pumsing mentioned in a Tamli, Oza Sing is Subsaba quarter Pid in a Tamli, Masing Matang Dangasi, Chief Minister, Deputy Chief Minister Made. Tribal Affairs के मिनिस्टर दा मेमोरेंडम पिसन खराहरे Assembly election duty su tarop phangdar na chatle hujik si angang admission to busung amdre koina tarop phangdrabni na tara hilaga school chatlo haibra government na koi gi appeal ni masi phanghan bi draba thu matam da koina the kind of agitation pen down strike dagi horaga makata na koi sum chat thakadori Set kiba hing nongyay matung pung amarom taba matamda Imphal Jili lambigi oinam long mapada leiba lokhada tare suba IRB gari ema tasin badigi IRB ge Sobedar Henny Paul Kowa Senapati district ki purul akut padigi miyesi lakan bangamdana sire driver na aruba phibu me sok padigi hospital da lakan nakre Kaibul Police Station gi manung senba thanga ithing haiko lambi gi mataida nupa masingna ugum ongda sina fangliba mioye sigi mameng khunrafam Amarjit sei kuntaru apokpa Norel Moirang angkhalawai awang laikai digini Thowalda headquarter oiba YVO koba Microfinance Institute ki Moirang branch ta field officer collector oina thabak tobani make siba haksang nungtilpung amarom tabda laikai gi mioye sina thengnar koni hari YVO Moirang branch ki manager Salam Jawana ISTV News ta Fongdropada Mark say Ohum Longi Mamang de field officer in a Tabak Torpani, Nasisu Hanagum, Ayupung Mapal Minute Kuntra officer Lakamlaga, collection Gidamakta, Tanga the Set Kivani, Adubu, eating high cold Sidun Lady Hana Pau Pir Kivani Hari.
मागी ngasi collection jida tariba receipt mami jida yengna badadi paisa jidi chena ba khatang hen badi oiram mebu ko na magi collection du gi paisa du ti tabdi oidre Amarjet ki imung manung gi meoina phongdrok pada Amarjet ki laibak amadi na khangi saruk taram liba dakpham sing chingna ninga oi maramaduna mari leina sing na misi sigi matangda langla langjing puthok piu haike sirba misi je seng haibda moina tawriba mong sida adagi moi office tai su hangraga lairambi mong sidi hairiba je area sidi yam nakpa yum su nangna ba area ni karigumba support khara di phangwa ya ado masi phangdabasina akoi khitang di ngai tab singna bi khara dile Kaibul police station na thodo sig mari leina case ma lokat pagal huina asiba haksang rems ki mokta thangkre Ima leibak kidamak thawai kathok kraba singi numit April 12 da lamdam asida punna himinar liba singni tami khudimakna layo kraba thoba singi khubamda hekaleket tambiu haina RPF na arfil totally RPF ki secretary publicity Robin Kuman ge serolamana athoba singi numit asida lamdam asida nungsi sanana leminar liba singni tami ireisa khudimakna athoba singi khubamda hekaleket tambiu amadi numidangi matamda yumthong khudingda mairakat piu hairi Lining la solgi thabak thorom sing natana numit asida saksa haijana bamadi makal khudimaki harau kumai lepnabasu serolasna khanglali athoba singi numit April 12 na lakpada imaleba kidamak thawai kat khraba layo khraba athoba singburoi tumburoi singi maphamda RPF amadi masigi lami sanglof PLA na kok nonduna ikai khumnabu uli haina su serolasna hairi India gi lamina sadhakiba tamthiraba miut minaida mapuroiba masa kainabagi maisa langhaurabi imaivel isesal singabadi punsi supa soinaiduna awasai theng khangliba ireisa sing khudimaki mafamdasu RPF amadi masigi lanmi sanglu PLA na ikai khumnaba uli haina su serolasina fondroli Ningkha tamna leijiramba Manipuri khoibu mama leibak yolga saba ngamba kharaga loktunarga namduna loi sansilaba matungda India dagi niraga sabagi hainabi punsi mahing amada ngasidi onthokpire India gi lanmi fawa yauna Manipuri singbu drug ki langda thuanduna lamdam asibu nupa yautuna ngakpa lenga ama ohenaba silak liba thonga sidagi miam hupna wakal khanthaminaduna India lenga ki aronba thoranga sidagi Manipur asi kalaunabagi dama ningtam langjang asi leptana sangsin minanaba matamadu henamaru orekle hari RPF ti lebak miam gidama ishagi I marik ama seliba makai lantheng nakhigani amadi miam gidama lepkhigani hari Hoji paugi marak tana tenba break tang lomanase Irudio Coaching Institute. Admission open for 5 months CBSE Foundation course for classes 9, 10 and 12. Date of commencement 6 April 2017. Timing 4:45 to 7:30 p.m. For details, please contact Office of the Irudio Coaching Institute, Kesampat Thuchom Lekai behind Bagyo Hotel. Contact number 8131025634. Pain relief ointment khwang naba ok chikpa tang chikpa phu naba na singbada sinaba yarba lipsat group na puthok saba Oza Beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water. Break betung da taranong sari makata pausing kombi kendri manung senba sanan khong da sanamadi o kaya layong khang da lena na dun laikan re hari hauze faw ga oina mari leina ba singna yengsin bi da badagi san mapu singna pharmacy dagi hidak leirga sanamadi o kannamagi thabak faikhali amromda sanan khong gi mafam kharadadi san mapu singna pharmacy dagi BZ ko ba hidak asi leirga san doctor singna hidak kapagi thabak sathari hari san mapi amada hidak akapman lupa sani amadi san masa singda lupa sama lawi hari sa san loiriba singi yang biduna darkar oiba hidak langthak sing mari lenaba department na pibuga loinana paikat payaba thabak thorom sing mari lenaba department na paikat piu haina san mapu amana phongdorle matamda sanbi amada lupa chani sana amada lupa chama sumai tawdana koi hujusik leiba san singsi aya mana imung hudingi nadabam ta yaudre na haiba yare made koi gi lamdam si oina kumbi kendra si oina nariba san singsi gi mari lenaba department na ungtang yenghin bidana
मसीगी सन सिगिदबसिंगसिदगी अमतंग कनबीबा पामेना सुमाइन थमजगे साइकल केंद्र अमसुंग खुंद्राफम केंद्र नि मरकता नुंगसिसाना लेमिननबगी पानमदा फीस एंड कोऑर्डिनेटिंग कमिटी को अपुनबा बॉडी अम सेमख्रे April अनिदा युनाम खुनो इबुदो पुथिबा संगले पांथोकिबा मिफम अमना बॉडी असि सेमखिबनी नौना सेमलबा कमिटी असि प्रेसिडेंट W कुंजबाबू जनरल सेक्रेटरी ओइना ओ सरचंद्र खनख्रे कमिटी असि केंद्र अनि सिगी मियामगी सेंथोक लंबी फगल हनबा इथै लखोंग लो सिंगो हॉर्टिकल्चर इयोंग अमदि खुसा हैबगी थबक सिंग मियंग संगनी लंबी थोंगी फिबम फगल हनबा सुमरी लेनु सिंदा तकसिनगनी हरि North India Development Party na pasoi kendra gi board masing nauna TV na ba DC Imphal West memorandum pisin kre terada leba party office tagi party asigi mihu sing na khongsat amaga loina na DC office power laktu na memorandum bandu pisin kibani party gi vice president and Biswajit na Mikhal haidok pada postal ballot thiba houdingai da EVM gi masing thiba haujinba party gi mirepta vote pi khiba ballot puna maram kharpisil laga reject toba yauki mia mamangda laktokpa vote masinga certificate asida yauri सिगा मानदबा से नुमित हुमनिगी मनुंगदा यंगसिनद्रबदी अकनबा खोंजंग संगसिलगनि हाइखे ना अखोई हाइबिरे अखोई मखा ताना असिगुमलबा अरानबा सिदैसिदे अखोइना पीरिबा अखोई केनो मयाम से मसी एविडेंस मयाम से मसी मरिक चुमना पीबिरबनिना मसी अखोई मखा ताबा अखोई आरोग्य मथकता अखोई सोइदना अखोई पुटअप तौजगे हाइबसे मसी हाइबिरे अखोई हजिक अखोई हजिक अखोई नुमित हुमनिगी मतम अखोइना थाजरमी अखोई यामना पीसफुली अखोई हजिक संसन जगने अदुना पीसफुली अखोई नुमित हुमनिगी अखोई ngaijege अखोई हाइजै अदुइसु मथकता अखोइना मसे ममांगदसु अखोइना निंगसिंगबिबे याय अखोई मार्च की तारीख 12 दा अखोई दिल्ली की अखोई अदुमलबा ECI की अखोई ऑफिस से अखोई मसे से अखोई हाना थाजगरबनी अखोई से थाम से अखोई ngairga laksabani adu we cannot अखोई wait so long अखोई फर्दर अखोई ngaibung ngamjaratre aduna अखोइना पामजरी बसे अखोई मियाम के सुम मिहुट से मैंडेट से मसिबु मियाम मांग द फोंग न लुट तौबसे मसिदि तोहन बिगनो अदुना से असेंबा अचुम पुवारी अमा अखोई अनोब लमाय अमा हांगदोगा अचुम बसे कराइनो से अखोई खिदुक मिनर से हाबसे मयाम पुनम की कोऑपरेशन अखोई निजरी Council Loba Class 12 King si Home Science Toponomita Kundrafam Examination Center Masung Sandal Examination Center da Mahiroi Ahom Natapa Pambai Season Narambadagi Tanthokra Hari Housing for All 2022 bo Mai Fahnaba Anova Sarkar na Sab Chaba Thaba Paikhalakli Haina Pantobi Housing Finance Company Limited ki Chairman cum Managing Director TS Hemona ngasi urupokta leba company asig office ta pangthoba pawmi sing onaba phangdokre mana maka tan haikibada center da sasan tawriba BJP Sarkar ki Prime Minister Narendra Modi na lauthokiba Housing for All 2022 se Manipur da BJP ga sungsinaba Sarkar sina thaba paikhatpa hawlali company asina India ge North East region da boyna license holder oiba financial institution ama oina satharak pathabak singda sarkar asina suma phungphana mateng pangbiduna awonba manipur ama porokna bahona minasi haike to convert into paka houses pradhan mantri awas yojana housing for all by 2022 mission credit link subsidy scheme sida base to phajarba scheme ama lakhiba high risk scheme ase 2015 gi 21st august ta aikoi punamaki इरमदम मणिपुर से एसेट अमोरबा पांथोबी इमागी कोलोई मिंगलेन बु लौजरगा मिंथोंजकीबा पांथोबी हाउसिंग फाइनेंस कंपनी लिमिटेड का सेंट्रल गवर्नमेंट का MOU में साइन तौनजरगा हाई रिस्क स्कीम से कोई मणिपुर सु लॉन्च तौब हौजखरबने Northern Area Cookie Youth Unions amasung Mayangkhangs Area Youth Organizations Imphal Dimapur lambida ngasi hing nongai digi matam kaktaba ban chathagani torombadu matam khari goina handokle hari lisingani 15 dagi 13 ki highway si semjenbagi pithoktana leiriba senfam mari leinaba authority na pitoktabagi mayokta khongjang asi sangsinanaba laukthokibani Northern Area Cookie Youth Union gi Information Secretary Sakma Wifi na Kangpokbi da pangthokpa pawgi mepamamada issue siga mari leinana Kangpokbi Civil Society singna khongjang Handonaba Arfil Torpamadi Thasi Tarada Chief Additional Engineer Unaduna Wari Sanabada Dimanasi Yang Sinbugalwina Atumatam the Warisin Purakani Hana Tazaba Pibadi Kongjangasi Handopani Atumatam da Yaniko Wafam Tabo Oina Ontorakrabadi Kongjang Sangsingani Hari
Haryana ke Gurgaon da leba Manipur Institute of Performing Arts ke hauzik phibam chanula leiba ase nongna semgot lagani haina Art and Culture Minister L Jayant Kumar na phongdorle ngasi Minister Jayant Kumar na National People's Party Manipur ke General Secretary KS Local Galwina Institute asig phibam yangsin khre lam ekar mari hena pak sawa mafam ase Manipur ke Chief Minister oramba laikhidraba wayangbam nupa masagi matamda paikhalamba hokibani complex asida structure khara Sagatpa Horibasi Mamangi government Matamda Horambani Adubo Hauzik Sagatuna Leriba Structure Si Institutes Amoina Sangat Tragari Madugi Sizinapam Leeway Mapamasi Kananasu Yangsin Bidabana Mongsonga Yomsilaba Lam Amoina Lady Manipur Rifles Ki Personals Anikakna Ngak Seli ADC Sadar Hills Administration Kangpok Pina Handak Sit Kibat Nonglay Nungsita Irang area ge Yumakai Tekrabasingda GI Sit Yentokre ADC member Bikas Abbas Netna ngarang mapamadu satuna awaw taro imung singda GI Sit Bandal Yangkai Haktingnana Kusinaki Polam Singasi Maki Ariba Senfam Dagi Awana Taro Singi Yang Pibani Hari IT Rota Laiba Buddhist Sandung Path Shumagidamak Cement Bag Yangkai Su Mating Pangke Manipur State Parisad Assam President Dr. Karam Ibung Halna Lusingba Mihut Kangbo Amaga Chief Minister N Birenga Chief Minister Office Chamber ngasi unakre Birena Manipur Gano was Chief Minister Orapada Nungaiba Fungdopa Lona Parisagi Makedi Kudol Tongke Manipur Law Lamadi Nat Asanda Sokat Nanaba Honabada Chief Minister Gi Makai Digi Miang Sanglakani Habigi Tazaba Tongke ngasi unabaduda Revenue Minister Karam Shamsu Surwaki Manipur government ki IS officer hum amasung MCS officer amagi pham hongdong jin tokre Special Secretary Nafsil Cell Oriba Attempts Muibana DC Senapati Special Sam's Home Consumers Affairs amasung Director Consumers Affairs M Yaskulna Special Secretary Home Economics and Statistics DC Senapati da transfer Tonanaba Ladiba DC Imphal West C Attorney DC Imphal West Aduma Oregani Amromda Jiribamgi ADC Officer Ranjan Junamna Consumers Affairs ke Director in Charge amasung Deputy Secretary Oina Puragani Hari MSF Bisnupur District in Nona Thaupunar Mui Taramanga Kankre Morang College ke L Prem Kumar Mitebu President C College ke M Prameswarna General Secretary Oregani Hoji Pogmartana Tema Break Unified Academy Admission Open Class 11 and 12 Foundation Course Subjects Physics, Chemistry, Biology and Mathematics. Last date of form issue and admission on 15th April 2017. Class commencing from 17th April 2017. For details, please contact Office of the Unified Academy, a premier coaching institute for medical and engineering entrance exams, Kwakatel Bazaar, Airport Road. Hakchangi labor sorakpadagi producing aktaba hakchak choktarba tumba chaba yaraktaba khong hama nungairaktaba singidabak amatta ngaraba upaidi jolip syrup amasung jolip capsule changine sinabiyo Combined tutorials for CBSE admission open. Class 9, 10, 11 and 12 CBSE 6-month regular foundation course. Class starting from 6 April. Class 11 CBSE 3 months foundation course. Class starting from 10 April. Vacation course for Navodaya, Sainik and Outsider. Class 9, 10, 12. For details contact Combined Tutorial Office, Sagolban, Moirang Lerak Machin, Bus Parking Info. Amukson na taram nusari makataba pausing Wangkai Kendri manung da leba say hompudagi homputara mapal fawda leba amasung say marpugi matak leba ahal oraba singda Wangkai Kendri MLA O Henry na all expansion yentokre ngasi Eastern Student Club da pangthopa thorom aduga mari lenena MLA Okram Henry na phongdropada ahal singna senthok lambi leitabadigi thengnariba khudong sadba kaya adu all expansion gi senfamasina kharamagi di kohan bangam lagani haike Imphal West Police Commando, Bisnupur Police Commando, amasung mga suba Jammu and Kashmir Army ga punmakangbu amana Sagolban Bijoy Govinda Thangabat Mapaldagi pripaki overground wakra mafare hari Police Department gi PR gi serol amana phagalaba miwe sigi maming RK Nauksa Sekuntra manga apokpa Sana Tomba Sagolbal Bijoy Govinda dagini mondagi Chinese hand grenade ani yauna polong camerum phangle Amromda Imphal East Police Commando amasung taruk suba Sam Rifles ke punmakangbu amana Kairao Awang Laikai Thongkhong dagi KYK active member of Fare Hari Pagalaba Sigi Maming Kwarakpam Ivungo say Kuntra Apokpa Ibosa Kaibul Awang Laikai Dagini Hari
Kha Maikai Light Vehicles Passengers Association gi mifam makaksin supermarket ta pangthoktuna passenger service toriba singna mayok nariba khudong chadaba singi matangda khanakre kasing longkhai dagi wabgai phawgi Indo Burma sugnu lambi si asuki matik phatre masina khudong thiba thawdo kya thokle mamangda lambi si sembina government ta haijakre adubo ngasi phawba sembina lakli anowa government asina lambi si thuba matamda semjen biu Kaksing supermarket ta matik sana toilet thamdabadagi khudong sadba kaya mayok nari wafam sing asi April kun phawgi manungda thabu oina pangthok throbadi mathangi numitagi Kaksing district ta khongjang sangsilagani hari District E-Governance Society Tamenglong na sinduna cashless transaction gi matangda workshop ama DC office complex Tamenglong da pangthokre tormaduda SDC headquarter Namlalungs Gangmai village levels entrepreneurs sing susarwaki government digital India amasung cashless hawdokibasi khungangi miyamda khanganam pandamda toromasi pangthokibani Off since over music's album puthokliba amadi social media da sandokliba singi mathakta aingoiba serak fanganaba honaragani haina Kanglaipa Students Association KSA na thadrokpa serol mana khanglakle Serau singbu luna na thamnana ba pandamda naro leisemba club na amot akai sing sitok semdokpagi thabak chathakre singkawa lagliba mioi singna amot akai sing mafam chadana huntokpa uwa sing masa thudepa musung mai thana ba honaba thabak sing tobiroidabani senglaba serau sing luna na thamnabagi damakta singkawa lagliba mioi singna mateng pangbiu haina club sing mai kaidagi phongdorole hoji makhata nang sigi sanogi pau lomenese Ngasi sanawi pauda Dispurda hendak pangthokiba Assam Open Full Contact Karate Championship ta sei taragi makhagi committee sparrings event ta takhelambam Jessica Aniswa person tarakle Jessica Khurai Kongpal Sajor lekai degi takhelambam Bijoy masung takhelambam Ongbi Thoibigi sei manga khakta ngari bi masanupini mak hauje kunga manga BRTF Trifans KG School da KG Tamli Mathang thagi tang tara mangadi tara tret fawa Punjab ki Fakwara da pangthokadaruba kunitu suba Seniors Women's National Football Championship da saru yaruna bagidama nupi sanori kuntrama thoi gi ming amphana lokthokre makatana sanoi paw boyning thukjam dagi phangbigani All India Football Federation na Bharat Football masana sakhol hanabagi pandamda league amati tournament kaya pangthokuna lagli masigi saruk ama oina federation asina sinduna home and away basis ta thasigi tang taretigi chathariba second division league final round gi Kenkre Sports Mumbai gi home match oina ngasi sanakibada Manipur gi Neroka Football Club sangaphamna Yumbu Kenkre Sports Mumbai bu goal ama sinoda maiti bapikre Neroka Football Club sangapham gi mai pakibaki goal adu Odili Felix Sidina match ki humputara manga suba minita sanki Manipur gi mathangi ahum suba away match Hyderabad ki Pete Hyderabad ka sanagani ningsingba yai Manipur gi ahanba away match Kolkata gi Southern Samiti ga sanakiba match ta goal amabam chanduna draw satkibani Sathariba League asida Manipur gi Neroka Football Club sangakhomna match ani sanaba loikibada match ama mai pakre match amana draw satkibadagi point mari phangduna seli Basai Tangmebana IBFA Kanchipur Bumaitiba Piduna Ahanba Tabaspa Veteran Cup Invitation Football Tournament ki final sangkre TS Birasendra Singh Football Academy Tabungkhokna Sinduna Mamang Thagetang Taranipal Ligi Team Mapalna Group Ahum Thokna Khaidotuna Academy Asigi Sports Complex Sathariba Ahanba Tabaspa Veteran Cup Invitation Football Tournament ki ngachi sanakiba Ahanba semi final match ta Basai Tangmebana IBFA Kanchipur Bu Gol Mari Sinoda Maitiba Piduna final sangkibani Basai Thamaibangi mai papogi goal singadu MB Molsana match ki Nepal suba kuntra suba minute goal ani sanki atopa goal ani aduna KS Rajen Khangan ba madi NG Rajesh na match ki kolumdoi suba madi humpu mapal suba minute chanduna match asi mai pakibani Sathariba tournament asigi ani suba semi final match hain tilpung amata bada BB Farm kai sampat amadi FC Imphal kwa kai thelga sanagani
Pupu Pungdongbam the Sinduna, Lamnai High School Playground Pungdongbamda, Taski Tang Mapalagating Kunmatu in a group Maritona Kaitutuna Satariba, Ahanba Paradise Union Pungdongbam Pupu Cup Impal East District under 17-9 asset football tournament ki Ngasi Hanakiba Ahanba Mesta YSF Kairangna second MRF Sibu goal Ahum Amada Maitiba Pikre YSF Kairangi My Papogi goal Singadu MD Madini MD Sahiduramadi MD Zalimna Merski Kuntra Mapal Suba Nifu Matu Suba Madi Nifu Mapal Suba Midit Sanduna Mersasi My Pakibani Mersasi the Mighty Kiba second MRF Sigi Amatangarba Goladu My Selum Dangmaina Merski Yankai Nipal Suba Minita Sanki Tonamena Sigi Anisuba Merski Sanakibada ZSC Yumna Kuno Amadi YLL Kuntrapam goal Ahum Sanaduna draw Sakre ZSC Yumnam Kunogi goal Singadu and Dinamani and Sautombi Amadi and Kisana Merski Kunmanga Suba Yankai Nito Suba Amadi Humpu Suba Minita Sanki YLL Kuntrapam goal Ahum Maduna Bisho Kumar Rosan Amadi Sam Sundarana Merski Manga Suba Mapal Suba Amadi Kuntare Suba Minita Sanki Sataribu Tonamena Sigi Hain Tilpung Amamakai Tabada Ahanba Mersoina CYFC Sinku Amadi NFC Saijanga Sanagani Anisuba Mets Tilpung Aniga Mini Punga Satpada YMC Hararo Amadi YSMC Tangkamga Sanagani Tarasari boy, Hozimakata Nangasino Miloikiba, Ainga Sagi Paulo Bise. ICAR Lampel Patki Pawgi Matung Ina, Nasiki, Quadiki Sakiba, degree Celsius Kunmapal Dasnik Ani. Quadiki Ingba, degree Celsius Tarataruk Dasmik Taruk. Nuksita Yawa Ising Manilgisang Ayukta Sada Humputra Taret, Nuktilda Sada Kuntrataruk Oike. Nasi Nong Chukide. Aroy bidamuri boxing Churasampur ki JSC ka Manipur Sarkar ga ngasi wari sanagani torombadu matam khra ye thokra hai re Education Department na lamdam asida puthopa pothok sing sizinaba horagani haina Education Minister TS Radhesh Samna phongdokrai amadi ti thangzalam haukepo Hills Area Committee Chairman oina khankrai Nasi dia STV na pau matang slojre ning tabi punombok po amukan na pangari World-class interventional cardiology at Sky Hospital, performing non-operative closure of hole in heart, coronary angioplasty requirement and RF ablation. Don't delay. Hurry for consultation with Chief Cardiologist Dr. L. Shamkishore for hole closure, RF ablation and other procedures like pacemaker, ICD, CRT, combo angiogram are also available. AMISDO Private Security Services Kwakatel Bazar Imphal. Seller number 1. Security guard qualification 8 first and above, age 18 to 45 years, number of force 55, salary 5,500 to 12,000. Cell number 2, assistant supervisor, qualification ex-serviceman, defense, age below 60 years, number of force 4, salary 6,500 to 16,000. And cell number 3, gunman, qualification license holder, age 18 to 45 years, number of force 5, salary 7,500 to 18,000. For detail, please contact the office during 10 a.m. to 4:30 p.m. First come, first serve. Office telephone number 9863065640 or 7005706 Special facilities, pension insurance bonus facilities available. Shri Shri Gaurachandrai Nama Purbashramda Aikogi Irakta Tilambi Kumari Murangthem Tanu Ichanna Magi Nushijaraba Imung Manung Sagai Natai Marup Mapang Amadi Mari Mata Pumnamak Puthadok Lamlaga Haukibatang Taramathoi Sajibugi Tara Mangani Panba Leibak Pokpa Numita Brindaban Prapti Oikri
Lagliba tang tara manga sajibu gi tara mapani panba thangza numita asi sanjay lokotcharaga tang kun humdoi sajibu gi kuntaret ni panba nongmaijing numita shraddha din thokle upalakhya shida brahman vaishnav ahalaman imaibel amadi marup mapang khwai pumnamakna matam chana lengbiraktuna harinam shraban tawbiranaba ISTV gi khuthangda paujenjari basing Sri Moirangthem Jandavi Devi Mabok Sri Moirangthem Hemochandra Singha Mapa Srimati Moirangthem Ongbi Langlen Devi Mama Amadi Imung Manungi Myoy Singh Bamon Kampu Maya Lekai Litan Makho. Up to 70% festival offer. Winter stocks clearance pijari. DJ Brand Factory. Sampat Airport Road Khaktada. Airiba offer si limited period ki limited branded stock naktani. Flat 70% off on winter products like ladies overcoat, jacket, gents, tycoon leather jackets, etc. Flat 60% off on gents jackets, half jackets, sweater, tracksuit, leather shoes, etc. Flat 50% off on denim pant, cotton trouser, formal pant, t-shirts, polo shirt, track pants and the shirts, sweatshirts, ladies dress, kurtis and the bags, etc. Rang singidamata su yangsung kumai gi oina akhanaba flat 50% discount pijari. Limited stock ngaptani nasimak lengsing bidatuna isa gi chanaba pamba khandi ho. Address DJ Brand Factory, the Sampat Airport Road, opposite Lemajam Laikai Community Hall in Palm. Advanced Coaching Institute, Nagamapal, Lamabam, Laikai near Rims Road. Council, Board of Secondary Education Manipuri, Class 10, 12 exams in the Say Coding Position Holders in Putoliba Amadi. Council, Class 12 Arts, Kanava, Maximum Position Holder Putoliba Manipuri, Amatangaraba Coaching Institute. 12 Arts, Foundation Course, Civil Services Orientation Course, Taxare. Foundation Course, Class 12 Arts, COSEM, 13 April, 2nd base. Class 12 Arts, CBSE, 13 April, 1st base. Arts and Science. Class 12 Science, COSEM, 13 April, 2nd base. Class 12 Science, CBSE, 13 April, 1st base. Class 11 COSEM, 19 April 2017. Class 11 CBSE, 19 April 2017. Class 9-10 COSEM, 13 and 27 April 2017. Class 9-10 CBSE, 13-27 April 2017. Time 4:40 to 7:40 p.m. 4:30 to 7:40 a.m. Lychee, lychee, lychee. Here goes brown lychee. Here goes brown lychee. Delicious, sweet and tangy. Tasty brown lychee. Freshly cooling lychee. It's brown lychee. Tasty brown lychee. It's brown lychee makes you refreshed and cool. Luina yay panungari ko. Nuki masado ko. Brand 42 masih tercoba sedikit hampir tepat sini. Hangdokjari Laipak Lay Educational Institute Lay Foundation Course Class 10 Class 12 Science Class 12 Arts in Main Subject Class 11 Science Class 11 Arts Class Hawagi Matam 20 April 2017 Facility Satra Singna Chathok Chasinda Khudong Chana Bagi Damakta Ben Service Tamjari Loina na Satra Nupa Masa Amadi Nupi Masa Singna Laibada Khudong Chana Bagi Damakta Hostel Hangjari Satra Singbu Takpi Tambibada Khanghairaba Oza Singdi Kaubiraganu Laipak Educational Institute Lay Mafamdi Sobam Lekai Porompat Chutek Infal East near Porompat Oil Pump and SBI Porompat branch. Tribe Tutorial Center, Nongmaibu Junior High School building near Kusum Oil Pump Infal East. Premier Oiraba CBSE Tutorial Center. Class 9 amasung 10 gi Foundation Course Haujare. Class Hobki Tarik April Tara Lisini Tara Tretni. Silent features in the well experienced Leraba CBSE gi faculty Sing Namthoklaba study material Sing Chayol gi test series CBSE gi Wahang Sing analysis toba board exam gi mark score tonunaba technique takpi tambigda subjects in the English, Maths, Science, Social Science course ki matam 5 months matam Numtil pung mari minit ifu mga dagi nungdang pung teret minit ifu mga faubni Bhan service pagbigani pom pampamdi TTC office Nomaybung Infal East contact number 9612-208368 tubiro akak nabas khaktani
ꯈꯪꯍꯟꯖꯕ ISTV ꯅꯦꯠꯋꯥꯔꯛꯇ ꯆꯌꯣꯜ ꯈꯨꯗꯤꯡꯒꯤ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯁꯟꯗꯣꯛꯆꯒꯗꯕ ꯑꯉꯥꯡꯁꯤꯡꯒꯤ ꯊꯧꯔꯝꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯁꯔꯨꯛ ꯌꯥꯕꯤꯅꯤꯡꯕ ꯂꯅꯥꯏ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯗꯤ ꯁ꯭ꯀꯨꯜꯒꯤ ꯑꯉꯥꯡꯁꯤꯡꯅ ISTV ꯅꯦꯠꯋꯥꯔꯛꯇ ꯂꯥꯛꯄꯤꯔꯒ ꯐꯣꯔꯝ ꯑꯃꯃꯝꯇꯪ ꯂꯧꯕꯤꯗꯨꯅ ꯃꯤꯡ ꯄꯤꯁꯤꯟꯕꯤꯕ ꯌꯥꯔꯒꯅꯤ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ ISTV ꯅꯦꯠꯋꯥꯔꯛꯇ ꯉꯁꯤꯃꯛ ꯂꯦꯡꯕꯤꯔꯛꯎ ꯈꯪꯍꯟꯖꯔꯤꯕ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ISTV ꯅꯦꯠꯋꯥꯔꯛ ꯈꯪꯍꯟꯖꯕ ISTV ꯅꯦꯠꯋꯥꯔꯛꯇ ꯆꯌꯣꯜ ꯈꯨꯗꯤꯡꯒꯤ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯁꯟꯗꯣꯛꯆꯒꯗꯕ ꯑꯉꯥꯡꯁꯤꯡꯒꯤ ꯊꯧꯔꯝꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯁꯔꯨꯛ ꯌꯥꯕꯤꯅꯤꯡꯕ ꯂꯅꯥꯏ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯗꯤ ꯁ꯭ꯀꯨꯜꯒꯤ ꯑꯉꯥꯡꯁꯤꯡꯅ ISTV ꯅꯦꯠꯋꯥꯔꯛꯇ ꯂꯥꯛꯄꯤꯔꯒ ꯐꯣꯔꯝ ꯑꯃꯃꯝꯇꯪ ꯂꯧꯕꯤꯗꯨꯅ ꯃꯤꯡ ꯄꯤꯁꯤꯟꯕꯤꯕ ꯌꯥꯔꯒꯅꯤ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ ISTV ꯅꯦꯠꯋꯥꯔꯛꯇ ꯉꯁꯤꯃꯛ ꯂꯦꯡꯕꯤꯔꯛꯎ ꯈꯪꯍꯟꯖꯔꯤꯕ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ISTV ꯅꯦꯠꯋꯥꯔꯛ Sun is burning, aha, aha. Cool, cool feelings, oh, oh, oh. Matang ifataba, okhani awaba. Matam pumna magda, oi hansi pruto ni matam. Sun is running, aha, aha. Go, go, sipping, oh, oh, oh. Hamay nung daning liba, wakan ni matam duda. Hinadum ang agpani, oy hansi pruto ni matam. Matam ko naman sa kurto ki matam ni. Morelam to pugiyo diade. ꯔꯣꯝꯗꯨꯒꯤꯅꯤꯅꯦ ꯑꯩꯅ ꯇꯜꯂꯤꯁꯦ ꯏꯃꯣꯠ ꯃꯣꯠꯂꯗꯅ Ilora Hotel. Moreda lagedudi 3-star category. Reasonable oiba mamalda. Hongna. Wonderful bedrooms, world-class washrooms, international standard restaurant, attractive location. May ising awat pamta laitaba. Sorry. Hello, Elora Hotel Morini. Takpiyo. Jerome Hotel, fully AC Manipuri hotels and resorts in Guwahati. With all rooms connected with free Wi-Fi, morning bed tea, complimentary breakfast with tea and coffee. Contact number 0361-273-6474 or 09774-319928 or 070-860-38460. Address opposite Guru Charan Hospital next to UCO and ICICI Bank, opposite Nepali Mandir, Paltan Bazar, Guwahati. Visit our website at www.chiromhotel.com, pre-book online at goibbo.com, makemytrip.com, trivagobooking.com. Pausenjaba Manipurda hanbo ina medical bu pamjaba singidamata Eklavya Pre-Medical Coaching Center na khanaba chahi anigi 2 years nurture course for NEET UG 2019 June 15 dagi hauzagadori chahi ani sida class 11 12 ke saruk tangkak naina NEET UG CBSE kosem da hangkiba question ma'am ni nagani loinana NEET UG 2019 ge hanba attempt mai paknaba maja khaina taktuna test series pangthokani course asigidamata class 10 thakiba 11 kagadago medical bu pamjaba mahirui singna NEET UG 2019 ge exam mai paknabagidamata Eklavya Pre-Medical Coaching Center Khuyathong Pukri Achuba Mapalda lakpiduna akupa marol khangbiba yagani aikogi phone number di 9856115709. Hi, Chung and Chung's Television presents a Romay song collection, interview, Akhani documentaries. Every Saturday, Khong Chanai Rena, Khong Tasapao, Akhani repeatedly Kasuna, Sunday, Loton Khong Zuku, Akhani, Karanchang Khong Khat Khao. Kumrikina, Tokumerina, album song Akhani, film Zamlu, Taroni Menai, the To, Kauti Robo May, phone number, Akhani email address call, contact Lopo, Na, Janghoe, Kumdaragina, my program Tihai, Katu Lowo, Akhani, Zailowo, Tongute.
Manfit, where talents compete with patience, is back. Bigger, better than ever before. We are extremely proud To be a part of this marvelous journey. It was a life-changing event for us. And now it's your time to live your dream. Come, feel the experience. and get the exposure. Experience the exposure. Experience the exposure. Experience the exposure. English for all competitive exams, spoken English and grammar, English for BA, BSc, BCom, by Ashok Rizal, faculty, DM Community College, and writer of 15 books. Foundation course for class 11 and 12, physics, chemistry, bio, and maths, by experienced teachers from Akash Institute, Mumbai. Admission is going on. Free demonstration class on 12 and 13 April. Visit us. All Amin Unit Hatta Junction near Minuthong. Contact 873-092-5131, 813-180-2072. Naya nupado, hawiti tabakan na suramnina, yumsida tambakanarani hey. Angang do, tabak churaga chen tali hairabanina, sida kauraga amuk thambirachi. Ha, ako'y angang laya ba? Say charaga ne, toka dauri bani. Ay maiba saba hay na, maiba saba bu, aduglay ba dubu. Megi amang sangda amuk ta selura malini siya. Untuk pagi angang ni da konang bo. Iya mana nabani ceng na puri do nama itu ikai ro. Mangalai bukan luhung ni hari sibu. Nupi masa buta akrab. Nang di Superman sarga, kanggaw ni na, manung pangon tena chile. Ceng jai memang thar ya tiar yu pai thor kanina. Lamang ramba wakal se nasidi nang se nabili. Manglak ramba pusi se nasidi. Nupagi underground gumba. Adu egana ne, ai negro do inchen gro ra. Fajarani shududi. Manipur da pakhang ama sibase, ai sabi akhoi gi di yam mangja khra jani ko. Hidak chao dia de, latu thiben pambai mong ni ne. Mima nongmaina kapada, kadai da kapaga di yam tu na chi. Adu chakhota ba. Adu kumba thabak. Ima. ISTV Network की Annual General Body Meeting लागलिबा तांकुलुम दोई थामरी इंग सोल्यूशननी तरा तरेट की नुंगथिल की पुंग अमा ताबा मतमदा प्रेस क्लब मेजर खुलदा पांगथुक जगनी मसीदा खनगदबा एजेंडाना अहानबदा अकाउंट स्टेटमेंट फॉर ईयर 2016-17 अनिसुबदा amendment of bylaws अहुम सुबदा miscellaneous Masida ISTV gi service provider signal saruk yabiranaba ningsingjari General Secretary ISTV Network. Welcome 72 million Geo Prime members. Thank you for making Geo the largest free to paid migration. Let's go. Aren't you forgetting something? What? Look here. Huh? But I've been out for just a few minutes. You need my anti-tan expert because the sun can tan you in just 7 minutes. Use Lakme Sun Expert. It blocks up to 97% of harmful sun rays. Suntan you gotta prevent. Lakme. Reinvent. Let's go. Aren't you forgetting something? What? Look here. Huh? But I've been out for just a few minutes. You need my anti-tan expert because the sun can tan you in just 7 minutes. Use Lakme Sun Expert. It blocks up to 97% of harmful sun rays. Suntan you gotta prevent. Lakme. Reinvent. Excel Coaching Academy admissions open for class 9 and 10 for CBSE girls only. Classes start from 13 April 2017. Audio-visual classes for English, Mathematics, Science and Social Science. Duration 4:30 to 7:30 p.m. Facilities available are van service, unit-wise test series, previous year's question papers analysis, study tour. For details contact Excel office top floor opposite Sangha Express, Konjeng Hazari Lekai Kesampat. Sengdok chaba
Class 10 amasung 12 ki exam laibna maram oiraga JSCC na harau kumai athing ba thamlingai da NIT gi mahiro singna auri 2017 silure event asida DG night amasung mega night na singba program asina class 10 amadi 12 ki mahiro singda exam manung da khudong chada ba thon khre maram asina mahiro sing ahlamal oibising amasung JSCC gi mafamda soikre haina media gi khutang da phongdok chari loina na ngakpi na ba haijari asigumba khudong chada bising asi amuk hanna matungda organizer singna thohloi haina phongdok chari sengdok chari ba student organizer augri 2017 NIT Langol Siri Gaura Sandrai Namo Purba Samda Aikoi Kwaipuna Mapu Konbiramba Siri Haubism Tomba Singna Siri Saitanas Da Seven Nam Fangzaduna How Kiva April Gitang Nipan Sajibu Gitaragani 20 Pan Batang Zinamita Brindaban Prapti Oikre Lakriba April Gitang Tarago Humdoi Sajibugi Taratare Nipan Ba Sakol Senamita Asti Sanjay Pangtok Saraga Sajibugi Kungamari Nipan Ba April Gitang Kungamatoi Idai Namita Sadadin Tokle Nameda Sida Ngamzava Hailai Amadi Prasadi Karadang Haris Sankitan Galwena Nakatsagadore Upalaksa Sida Brahman Vaishnав Ahalaman Ima Ibel Amadi Marumapang Kwai Kibik Namatam Sana Lengbidakuna Harinam Sarvanta Vidanava ISTB Tonga Noluksari Noluksari Basing Sirimati Haubism Ongbi Noyon Saki Devi Sar Dharmini Amasu Imung Manunge Miyoi Singh Sardhama Fam Ngangka Awang Lekai Community Hall Lana Tharungi Paujel Aikoi irakta tembiramba aigi isanupa Sanasam Rakesh Abung Maitei Litan Pokpe Police Outpost BDF oibana haukiba chaichat ani kumjat sajibugi taruk ni panba nomajing nimitta taibang mapugi laikonda lerang lainam oina tinjakre lagliba chaichat taraga nithoi sajibugi taraga taruk ni panba yumsa kaisa nimitta pangthok chagani haina toramba lana thorom adu Sagigi yum mangba ama thokpana maram oiraga lakliba chachat taraga mapan sajibugi kulingo humdoni panba yumcha ke chnumitto ina thokle thorom bachida allamal imaibel marumapang amadi isi ichal khwai punamagna matam chana lengbirektuna mapugi mekhairon tabirnaba ISTB gi thongda paujel asi pijari paujenjari ba sanasam joy meitei apokpa amadi imung manungsing uchekon takhok mapal Imphal East German Shepherd ki huya ma sanglak tune leire machuna brown black ni huya si haukiba tang mapan gi ayuk pung nipan makhai mukta bada sanglak khibani kanagumbagi hui oirabadi matik saba praman pibiraga sagolben sayang khwai ningthau leirakta leiba TS Birendro dagi lobiraba yagani natraga mobile number 8974495453 da contact tawbiyo nimit mangani gi manungda lakpidrabadi daita loba ngamjaroi Khanghan Jariba TH Birendro Sagolban Sayang Khwai Ningthau Leirak Imphal West Mobile number 8974495453 Shri Harisranam Purbashamda Aigi Loinabi Oirambi Srimati Sagrapam Ningol Hizam Ongbi Radhe Devina Maiginu Sizaraba Imung Manung Sagainate Amadi Marup Mapiza Khwai Punamapu Thadok Lamlaga Haukiba Tang Taruk Sajibugi Tarani Panba Sagol Senumita Shri Gurugi Kripadegi Besha Olaga Radha Madhav Dasi Haibat Nam Pangzatuna Shri Harigi Charanda Seba Pangzakre Lagiba Tang Taramapan Sajibugi Kun Humdoi Panba Yumsaka Senumita Laiki Derbigi Shraddha Din Thokle Numit Asida Laiki Derbigi Atma Santi gi damak ngamjaba bastu kharadang Hari Sankirtan ga loinana Shri Hari gi charanda kachagadauri Upalakya sida Brahman Vaisap Alaman amadi marup mapang khwai khibikna matam chana lembirakna ba ISTV gi khuthang da pauzenjari ba Shri Hizam Gauramani Tomcha Singh Mapuroiba Hizam Hemanta Singh Machanupa Hizam Nilakanta Kaki Singh Machanupa Hizam Venubhushan BV Singh Machanupa Hizam Marshal Gogoi Singh Masunupa Hizam Rahul Tom Singh Masunupa Hizam Vimaljit Tomnau Singh Masunupa Laishram Ningol Hizam Ongbi Inakunbi Devi Machehal Hizam Ningol Kangabam Ongbi Kunzarani Devi Machalnupi Hizam Ningol Naurim Ongbi Brajasori Devi Machalnupi Hizam Ningol Salam Ongbi Romuni Leima Machanupi Hizam Ningol Oinam Ongbi Nalini Devi Masanupi Hizam Ningol Yambem Ongbi Medha Devi Masanupi Nongthongbam Ningol Hizam Ongbi Taruni Devi Mamunupi Hizam Ningol Soyam Ongbi Soraja Devi Masanupi Okram Ningol Hizam Ongbi Purnima Devi Mamunupi Thangjam Ningol Hizam Ongbi Lakshmi Devi Mamunupi
Hizam Nirmala Baby Devi Masunupi, Hizam Tuiche Devi Masunupi, Hizam Tuinau Devi Masunupi, Hizam Antara Khamba Devi Masunupi, Hizam Anna Somia Devi Masunupi. Sagolban Salam Lekai. Hello doctor. ISDB na sagol sin khuding inumidang